नारोंदा पुथोकनबा होटनरंबा विंड चिरुप पैकेट 550 फागटपा ngamkhre ngase ayuk pung 1:30 rom taba matamda akaknaba pau ama phangbadagi hairok part 2 bazaar area da hairok police station gi OC and Premjit na luchingba team amana potlamsing adu fagatpa ngamkhibani. Stop talking start planning haiba team da ideal youth club na sinduna tree plantation program ama haibok view naran konjin mamang laikai da pangthokre. Nambol Kendra gi manung sanba waheng khuman maning laikai dagi Thongbam Nobin amadi Babita anina COVID-19 lockdown gi awaba saitheng phanglaba laikai gi khangatlaba imung chama gu humpu mangada chanaba potlamsing ngasi yenthokre. Sipoi mutni gi chahi chama gu humpu humdoi surakpaga mari lainana Seva Bharati Manipur amadi National Medicals Organization ga khushamnaraga ngasi RIMS ta idan tawbagi thorum ama pangthokre. Idan tauba asi lakliba nongmaijang numit khudingi numit mangani chupna chathagani hairi. Thaubal district ki hairok part 1 umang laikol laikai da leiba masagi haksangi phibam tongalaba nupi macha machin manaw ani Laistram Ramani amasung manaw nupi samshangi awaba asi Manipur lengakna ubiu makhoigi hingnabagi lambi sinbiu haina hairok nupi lupki maikai dagi mari lainaba singi pukning singsilakli.